ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯣꯛꯅꯦꯕꯀꯣꯁꯦ ꯑꯣꯛ ꯃꯆꯥ ꯑꯃꯈꯛꯇꯪꯅꯦꯕ ꯄꯣꯛꯄ ꯑꯍꯨꯝ ꯄꯣꯛꯄ ꯑꯅꯤ ꯁꯤꯈꯔꯦ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧꯒ ꯇꯣꯟꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯎ ꯂꯩꯔꯦ ꯊꯣꯛꯂꯛꯑꯒ No, 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 no. ꯑꯣꯛꯀ ꯍꯨꯏꯒ ꯁꯥꯟꯅꯃꯤꯟꯅ ꯂꯩꯔꯦ Hey, mama chồng nghe chị à? 이때 야야 사다부주 일루람네 Rồi ra ra làm gì vậy? 이 나라에 정네 시다나 Cây nó à?